हौखिबा नुमिनिनी असिदा लेप्तना चुरखिबा नोंगना मरम ओइरगा तंपाकी अयाम्बा तुरेल सिंगी इमाई खंगवांग वांखलकपदगी तोरबान नमथबा यावना इसिंग थुमजिनबा हौरे इचावगी मिपाइनबा फाउनरी Manipur University da thokpa administration ga mari lenaba issue di central government ki responsibility oiba maram na khud thingzin ba pamde haina governor Nazma Heptulana phongdokre Manipur da ihan hanba oina startup company singi mute singa chief minister ga unakre lamdam asiga chanaga da startup company sing da lenga ki mai kai dagi tengbang piraga ni haina chief minister na phongdokre Ipsana Jiribam headquarter the kilometer Kunmathoi rom tomak lapa babu khulda yengsin khongchat ama chatlure khong lambi amadi ising lambi natana khul asi yaunana ba gari thauba yaba lambi amata lairamjai amasung minister nem chakit gena government ideal blind school amadi social welfare directorate ki fibam yengsin kre call center cell hangdokuna social welfare department amadi miyam gi maranta mari phagana phagadawi Mayam Bukrum Jerry Adam Yangbiri Bis Impact News ni ay pinki okram na huzi pungza si faubagi maroi papausing miyam da pizari. Lengak na turil torban sing semjin bagi thabak ka na chathari ngaida numini lom sida nong lepta na churak padagi fibam soklaba turil torban mapada kintha khigadra hai bagi mi painingai oire. Nong lepta na churak pa sina infal manung fautu na cheliba turil singi imaisu lepta na hengalakli. Infal manung fautu na cheliba turel singi manungda turel khongnung semba loiba ikui kuidriba infal turel gi fibam soklaba mafam singda chanliba retaining wall gi thabak su lef khre turel asigi thumbu thong amasung sinjamai thongkhongda fibam sok patorban mapada chanliba retaining wall gi oinadi soroka level manarap chanbadi loihaure turel asigi mamang thangba maikai da leiba singjamai wangma khetri laikai gi mayengbam lairak mapada Challiba retaining wall di chankhatpa nangdana lairi ising thumjilakpadagi retaining wall chanba lepkhiba mafam adu fauduna chatliba sorok matai su leibak chekhaiba hauba yaure nambul turel su isingi imai wangkhalaktuna turel asiki nakal da lairiba laikai singda su khongbal dagi ising chenthaba ngamdaduna ising tungkhalakpa haure Imphal da natana khara haitaba mafam singda su lambi lamkhang lawfam sing ising thumgatpa yaunare India Meteorological Department gi matung inna lakadoriba numinini humni asida nong adumak chukhigani hairi Thobal district ki manung chana cheliba turel singi imaisu wangkhalaktuna ichaw thokpa yabagi akiba leire Lilong Thobal amasung wangjing turel gi imai danger mark yogadaba khajik ta ngaisilakle Nong asina ngasi ahinga leptana churabadi hariba turel sing asi hena khudong thiningai oigadauri Nakal amaromda Kakching district ki manungda cheliba sekmai turel paringda wabagai kadajit maning lobuk mapada turel lekoirai Lairai namtharakduna ising pathorakre wabagai kadajit half dam dagi meter chanimuk wabagai kadajit lom thangba nakanda chatlaga meter nifumuk torban namthakibani hairi mafam aduda kadajit youth welfare associated club na akanba maongda torban thonbaki thabak adu pau asi loba faubada chathauri IFCD gi maikai dagi housing faubada empty cement bag lising ama wagi faklong tara humdoi pirakre Leptana churakpa nongna maram oiraga Bishnupur district ki oinasu ichawgi awaba mayoknaba haure Moirang assembly constituency ki manung chanba Kwakta Charangpat Oinam Nambol assembly constituency gi isok nauremna chingba mafam kaya lambi thong isingna thumjinbata natana yumsing isingna tapna changsinba haure hairi Bishnupur district ki maru oiba turel sing Nambol bazar fauna cheliba Nambol turel asisu ichaw thokpa yabagi fibam da lairi fibam asida mari leinaba department na miyeng changbinanaba miyamna fongdorakli
नोंजू था लापगे इरोइनना इम्फाल दा चेलिबा मरु ओइबा तुरेल सिंगी इमाई अमदी इचेल सु हेंगलकली इचेल असिना मरम ओइरगा खेत्रिगाव केंद्रगी मनुंग चना लैबा कोंगपाल खाइदेम लैकाइदा चेलिबा इरेल तुरेलगी मपानदा लैबा लंबीगी सरुक अयाम्बा नमथख्रे नमथकीबा सरुकसिंग अदु ngasi केंद्र असिगी एमएलए नाहकपम इंद्रजीत अमदी वाटर रिसोर्सेस डिपार्टमेंट की चीफ इंजीनियर न लुचिंगबा टीम अमना येंगसिनख्रे येंगसिन खोंगचत अदुदा एमएलए इंद्रजीत ना फोंगदोरकपदा नमथकीबा सरुकसिंग असि चीफ मिनिस्टर अमदी मरी लैनबा मिनिस्टर सिंगा तानादुना अथुबा मतमदा सेमनना बहोनगनी गवर्नमेंट असि लेबाक मियामगिनी लेबाक मियामगी याइफनबसु सिनगनी हौजिकी फिल्म जी कंडीशन जी लुचले नोंग तासलकपा अदुबो अखोय ngasi अखोय लेजरिजी प्रजा की तमतनि मियाम की दमक्तनि अखोय ऑनरेबल अखोय थंगनरिबा अखोय कोलेग फनब तौबनी माना तौबुजुजु फतनब ओइर मोइना खली हाइरिबा लंबी जी अखोय हुजि याम नंबर 1 कोई प्रजाना पामिजी अंगांग मयाम अम लेबा स्कूल चटपा ngamdaba अदि भान चलम खोलम जी चटपा याद्रब खोंगना थिनतोक खोतोक्तना अवाबा फिबम द लेरपजिदा अई तामोजी कौजरगा ngasi हानो बिजि तामोजु ngae इसिंग जी नुमित तरानी को निउ चौखलपै फिल्म लेरे इसिंग चौखलपदि लारदना हुजि अखोय थोकपा याद्रे अखोय सरकार जी अखोय मियाम गिनी अखोय अंगम मथक्ता आइगी तरफतगी नत्रगा आइना तौबा याबा कगेनो तौरगा आई मसी सुजो सोयदना अखोय ऑनरेबल चीफ मिनिस्टर ताना जरगा मसी अखोय सुजो सोयदना इलेक्शन गे हाबजी आई प्रजा की पेलन गे हाबजी की वकलोने वाटर रिसोर्सेस डिपार्टमेंट की चीफ इंजीनियर KSH प्रीतम न फोंदोरकपदा इमरजेंसी ओइना लेरिबा फिबम असिदगी सोकचिलक्तनबा बेम्बू स्पर न चिंगबा हापतुना तोरबान असि कायदना बहोनगनी नाकल अमरोमदा लेकाय अदोमगी नुपी अमना फोंदोरकपदा लंबी असिबु सेम्बिनबा लेकाय गी नुपी सिंगना पाउचे की खुथांगदा फोंदोखिबा अदुबु खुराई असेंबली कॉन्स्टिट्युएंसी की MLA ना कांग्रेस की वर्कर खरना इंसिलगा तौहनबनी हाइरकलिबा असि युमफम यावदबनी मसिगा पॉलिटिक्स का मरी अमत लाइनदे सुपनगी लंबी सेम्बिनना हाइखिबनी अदुबु हौजिक असेंबली कॉन्स्टिट्युएंसी असिगी MLA लाक्तुना लंबी असि सेमजिलगनी हाइना थाजबा पिरकपदसु अपेनबा फोंदोरकली ममांग चाहिदा इसिंग चावगिबैदा अखोयगी याम सांग सांगना इसिंगदा टिंगना लेगिबदगी इफेक्ट तुदी यावगदब्राइन खनबसे सिदना मो अदा याम नौना लेरमबसिदा अखोयसु करिनो दो फास्ट रिपोर्ट दगी मयामनजु हाइबिरिदुने अखोयगी दाम खरा लौथोखिबगी इफेक्ट खरदी लैबु येंगदबा ऑनरेबल अखोयगी मिनिस्टर आइगी मिनिस्टर सिगा तानर कै तौ यागेदो ई सोइनि यंगजक अखोयगी मरा पाइबिसिंगना मयाम पुंजल कांदिदा लंबी की दमकता अवाबगी सेंबीनबा हाइगिबदो कांग्रेस वाकरनी कांग्रेस की मीनी हाइबदो अदु अरानबनी अखोय अदुगुंबा मत यावजदे राजनीति का मरी सुलै लेनजिदे अखोयगी लैकाइजिगी लंबीजिगी निगाइबजे मसी सेंबियोना अखोय मयाम थोअगा हाइजगिबनी नेशनल हाईवे इम्फाल जिरीबाम लंबी की कोटलैंड की टुपुल फाउब की मरकता लैबा मफम अहुमदा चिंग निंखाइरक्तुना चथोक चसिनदा चाउना अकाइबा पीख्रे ngarangdagi nongleptana chubana maram oiraga ngasi ayuk anganbada chingmaising adu nikhairakhibani chingmai ningkhairiba mafamsing adu aina yadaba maongda nung lokthokpham oiba mafamsingda ngaktani hairi ching ningkhaiba aduna maram oiraga lambi aduda gari amata chathok chasin yakhidre impact news na fangba pauda mafam aduda national highway infrastructure development cooperation limited ki makhada highway sembagi thabak tawriba VS construction na ayuk anganbadagi hauna JCB सिजनदुना लंबी अदु सेंगदोकननबा थबक पाइखतुना नुमिदांग वाइरम फाउबदा गाड़ी खरदी थौबा यानख्रे नुमिदांग ओइसिलक्तुना लंबी मखाताना सेंगदोकपा ngamloidaba amadi nongleptana chubana maram oiraga ching makhatana ningkhairaklabadi khudongthiba nangba yari khudongthiba nangdananaba lambi सेंगदोकलिबा मरी लैनबा सिंगना नोने डिस्ट्रिक्ट की SP दा हयेंग अयुक अंगनबा फाउबा लंबी थिंगजिन बिननबा पाउ फाउनख्रे हाइरी मणिपुर यूनिवर्सिटी तथोपा एडमिनिस्ट्रेशन का मरी लेनबा इशू दी सेंट्रल गवर्नमेंट की रेस्पॉन्सिबिलिटी हाइना मणिपुर की गवर्नर डॉक्टर नाजमा हेप्तुलाना फोंदोख्रे लोइनना हौजिक मणिपुर यूनिवर्सिटी की कैंपस लैरिबा आर्मी कैंप असिगी मतंगदा करी लेबगे हाइबदु ममुताना खंगदोकना बहोनगे हाइनसु गवर्नर फोंदोख्रे वाफम असिंग असि इम्फाल की राज भवनदा पांगथोकपा पाउमी सिंग उनबा अमदा पाउमी सिंगना हंगबा वाहंगी पाकुम पीरदुना गवर्नर फोंदोरखिबनी था खरगी ममांगदा USA दा मसुनुपी की कॉन्वोकेशन याउननबा इम्फाल थादोक लुरबकी मतुंगदा था असिगी निपानदा गवर्नर इम्फाल दा अमुक थुंगलखिबनी
गवर्नर न मतम खरा मणिपुर थादोकलुबदा लमदम असिगी मरु ओइबा इशू की मतंगदा खनननबा ngasi पाउमी सिंगा उनबनी उनबा अदुदा गवर्नर न फोंदोरकपदा मणिपुर हाइब लमदम असि इंडिया तनतना मालेम की मफम सिनब थुंगना खंगहनब पामी मरम अदुना गवर्नर की माइकैदगी इम्फाल दगी मुंबई फाउबा डायरेक्ट फ्लाइट सर्विस थमनब होटनरी हाइब वाफमसु गवर्नर न फोंदोरखी लोइनना स्टेट असि आर्ट अमदी कल्चर अमसुंग स्पोर्ट्स ना मालेम द ममिंग चली अदुबु खरा हेना होटनदुना लमदम असि की मिंगचत हेना पुरकननबा होटनबा मथौ ताय हाइनसु फोंदोरखी. And I don't like to interfere into things which are not directly with me. But one thing I told the Vice Chancellor definitely, it's a central university. And whatever the problem is, it is the responsibility of the central government to solve. What is the internal, as far as the educational problem is, they should take care of it. If Manipur was a state university, directly I would have been involved in it. But as far as law and order is concerned, of course I'll see that there is no law and order thing. If the presence of the army in any way causing a hindrance to the working of the university and the students, then we should take that matter seriously. Because though insurgency is almost gone, but still we have to be little cautious about it. Manipur University की वाइस चांसलर प्रोफेसर अद्य प्रसाद पांडे लौथोंगनबगी मुसुना चंगसिलक्लिबा खोंजंगी नोंगी वाहनथो खंगना वाथोक असिगी वारोइसिन पुरकननबा लेंगाकना मतम चाना खुद थिंगजनगदबनि हाइना यूनाइटेड पीपल्स फ्रंट मणिपुर यूपीएफ की चेरल अमना खंगलकली. मणिपुर दा इहान हानबा ओइना स्टार्टअप कंपनी सिंगी मिहुत सिंगा चीफ मिनिस्टर गा हकथेंगना उनदुना मखोगी अपांबा सिंग फोंगदोकनहनख्रे. लाकलिबा कंपनी सिंग अदुगी मनुंगदा मणिपुर दा चानगदबा मियामदा कानाबा पीगदबा स्टार्टअप कंपनी सिंगदा स्टार्टअप पॉलिसी की मखादा लेंगाकी माइकैदगी तेंगबांग पीरगनी हाइना चीफ मिनिस्टर न फोंगदोखरे. ngasi CM Secretariat ta Chief Minister amadi Cabinet Minister MLA singa loinana lenga ki makok tongbo official singi mamangda tongan ba startup company singi mihut sing laktuna makoina paikhat kadaba thabak sing adu ki matangda PowerPoint presentation piduna marik chumna paudam ki loinana makhatana makoi ki thabak sing adu pangthok chauthokna paikhatna ba lenga ki mityeng changbi ba pamba ki apamba phongdokhi. थौरमदुगा मरी लेना चीफ मिनिस्टर नोंथोम बिरेना इम्पैक्ट न्यूज का अखनना उनबदा महाक नहाय अखोगी इरमदा मणिपुर गिसु हाइसिंग इनोवेटिव आइडिया लेबा नहारोल सिंग वाते हाइबसी हानदगी खंगदुना लाकलबसु ngasi इनोवेटिव आइडिया लेबा नहारोल कया का हकथेंगना उनदुना मखोगी अपांबा फोंगदोखनबा असिना हेना मयेक सेंगहले. लमदम असिगी नहारोल कयादा फजब वाखल कया लेरबसु थबक फंगदबदगी मपानगी लम कयादा थबक तौदुना लेरी. अदुबु लमदम असिदा चानागदबा अनौबा फजब वाखलोन लेबा नहारोल सिंगदा मखोइना पाइखलक्लिबा थबक अदुदा लेंगाकना तेंगबांग पीदुना लमदम असिगी नहारोल कया थबक पीहनबा हाइबसी लेंगाक असिगी पांदमनि हाइखी. नाकलमरोम द स्टेट असिगी ओइना स्टार्टअप पॉलिसी माइ पाकना पांगथोक हननबा लेंगाकी तोंगान बलोइसंग सिंगी मकोक तोंगबो ऑफिशियल सिंग याउना कमिटी अमा सेमखी. हाइरिबा कमिटी अदुगा स्टार्टअप कंपनी सिंग अदुगी मिहुत सिंगा हकथेंगनना उननबगिदमा ngasiगी उनबगी थौरम अदु पांगथोकपनि हाइखी. स्टार्टअप पॉलिसी असिदा इंटरेस्ट लेबा स्टार्टअप कंपनी सिंग ऑनलाइन की खुथांगदा एप्लीकेशन कौबदा पुन्ना एप्लीकेशन चत्रलोम लाखी. मसिगी मनुंगदा सेनफम खरा याम्बा अमदी नहारोल कयाबु थबक पीबा ngamgadaba स्टार्टअप कंपनी कुंट्रा खनगतुना ngasi unabagi thauram asi pangthokpani. ngasi urkanda akhoida nahana ina filter romba akhoigi mi wate ne ado ado ngasi moina puthoiba yo even chocolate umoro ki ukrulini na umro ke chocolate sar khoi sare strawberry ki cold storage ga thamaga de mohena product si hengat pa yaba even akhoi gari lambi da gari ma yadab kanda mana website ka hanga kanda magi mi thar kanda mafam du da gari sema mi thaba khot yamna innovative oiba pot mayam se khoi government na pamisi sugumba innovative ideas laiba aduga qualified oiraba naha mayam or ahan mayam masa gi activity talent laiba mayam se startup bane khoina honorable prime minister gi makhada mana sanction paisa kra 35 crores kuma thamma kana moi jidai da hoje khoi bidoramni sina horen moi na pidwe presentation se powerpoint sida khoina
mark tawrkanda koi state siga chana bane sini adudi sigi thabak sima hon ba yare sigi thabak sima sidai to ba yare adudi paisa ke am pi ba yai kamai to ba yai do tanharga self employed generate to ba aduga moina linkat kadori ba mafam da at least mi kun gutra di thabak pi doini Nakalamaromda Chief Minister Yauba Startup Policy ki damak sem kiba committee aduga hakthengna unabala kiba company singi mihut singna Chief Minister na paikhalak liba thaurang asida harauba phongdoki loinana haukiba chahi kayada asigumba khudong chaba asi lenga ki mafam dagi fangdaba maramna mapan lamda leirakpani haiba wafam sing phongdokna rakhi Impact News na khanana CM Secretariat changsinduna startup company sing adugi mihut singa unabada pukning thawgat ningai oiba lamdam asiga chanagadaba thabak singi wakhalon leiba company kayasu yaurakhi maru oina plastic che housing dagi glass amadi pipe sabagi thabak loinana phone gi khuthangda pau piraga mafam amada hekta gari seman bayabagi service loinana umoro ki mahaw yauba chocolate saba mairen gi mahaw yauba chocolate sabana chingbagi thabak kayasu yauri आईगी मिंगना नमिता कुइजम प्राइवेट कंपनी अमगिसु डायरेक्टर एंड फाउंडर नि बेटक्यू डेटा एनालिटिक्स प्राइवेट लिमिटेड आइना ngasi फंडिंग स्टार्टअप फंडिंग लाक्चबसिना बीक्यू रोड टेक्नोलॉजी साइबा फर्म अमने प्रोप्राइटरी निमसिना सीएम सर न सुमाइन सिनबिरक पसे अखोइदसु याम नुंगाइ जे कैगिनो द सुम अपॉर्चुनिटी से अखोइना याम कुइरे ngaijabase मपान द अखोइना स्टार्टअप तौरसु खोलसु अखोइना सुम अपॉर्चुनिटी फंगतादी अखोइसु मणिपुर द लागा मियामगी मयाम द अपॉर्चुनिटी पिनिंगी I'm Zainarin Stephen Angkang. I am the founder of Hillwild Private Limited. So we make chocolates in Ukrul, and we infuse a lot of local products. So that is the uniqueness of our chocolates. So I was just saying in the presentation just now that back in certain years back, it's very difficult to get this kind of opportunity. But now I think the Chief Minister is, really trying to promote the economy of Manipur, and he believes in entrepreneurs like us and people here in the room. I think he has, he sees the caliber in all of us, and that this is the way forward to bring Manipur up. Government is like really willing to help us, and I'm very optimistic about it. International Peace and Social Advancement IPSA Kanglaipak na IPSA Jiribam branch amadi lamdam adomgi khunja singalonana district asigi manu hanjin na tariba Babukhal Khulda Yengsin Khongchat ama chatkre IPSA gi President Joy Chandra Konthaujam Hilghat Gram Panchayat ki member Ngariyambam Gopeshwar amadi IPSA Jiribam branch ki President Konthaujam Ibom Chana Luchingduna chatkiba Yengsin Khongchat aduda Babukhal Khul adugi khunja sing yauna Mifam amasu pangthoki Jiribam headquarter dagi kilometer kunmathoi rom tamak lapa Babukhal Khul adu yaunanaba khong lambi natraga ising lambi natana mafam adu yauba lambi amata laitri lenga ki makhada leiba Babukhal Primary School asinatana lenga ki oiba office amata mafam aduda laitri Chahi humbu ki manungsida mina mibu hantana jengbagi matangda ahan bawana East Pakistan dagi akhoi lakchabani 60 dai gida akhoi ahan chingna pubirakpani lamdam sida maduda ama amok relief oina lai lejare ikoi dana 2014 swaida amo sabu ghat ka boykan hai bakunani je kun thado maga chen relief oina jiri da leide mai je hantak khatar phangi sibose su yam kan honar matung phangmani number 1 gi si hilga gp gi member na su yam kan hona jai sida su ngasibo karimbatta phangblete pothok hinjang na pi adegi kai na singba hingon tharga su pothok aga zonga da bagi lambi jina khudong chadabni na asibo da thaba ngambagi sakti lete Tamenglong district amadi Jiribam district ki chayet naba kaya leibana chawkhat thorang ki makhada paikhat kadaba thabak kaya gi mami samlaba khul aduda tung koina paikhat payaba senthok lambi ki matang da su tongan ba maikai dagi lakpa threat kaya dagi khunja sing leiba kiduna hana khunja lisingamga chawnga rom leiram labasu haujikti khunja chani rom tamak khul aduda leiri punsigi hingnana bahotnabada khul adugi khunja singna wa yonba amasung kwa mana hektuna yonbana maru oiba sinfam oihauri miyamna kanna honaduna electric faubadi fanghalabasu NREGS natana lengakna paikhalak liba scheme amata khunja singna masak khangaudri lambi thong amadi analayeng gilamda aduki matik sothana leiba khul ama oibana mafam adugi khunja singna tangai fadana hiram ani asida mityeng changbinanaba lenga ke pukning chingsilakli Chawkhatpana kham thenglaba matam asida haujiksu khunja singna wana saba thong landuna hingnabagi lanfamda awaba mayokna hauri
Manipurgi tongan-tonganba mafamda khara manung hanjinna tariba khulsingda lengakna ahenba mityeng changbiduna chaukhatpa Manipur ama puraknanaba lengakna tengbangbiyu haina khongchat adubu luchingkhiba ipsagi President Joy Chandra Konthaujamna pumnamaki pukning chingsilakli. Babu Khan Boroi Khan Sabuga hairiba jaga sing asigi lambi thong athubu matamda sembiu hairiba jaga sing ase ngasi population kamai tona handrake aikoi jati khudimuna pullaga tabani jati khudimuna pullaga taba aikoi nungsi chana na leidrana kaidobagi threat tawino madusu threat tawbigunu aduga madugi threat ki mathakta lambi thong natai chadabana maram oiraga hairiba matam amada 1700 muk tarmi hairiba population je ngachi chama tara khangaire masi yaragadi aikoi mayam sanction duna hairiba jaga ase aikoi sengkhotpa mathau tai Babu Khan Boroi Government Ideal Blind School amadi Social Welfare Directorate ki fibam ngasi Social Welfare Minister Nemchakip gena yengsinkre maong maril tana loising chalairamba ubada minister na nungaiba phongdokre amadi loisang ki akoibada uchara sing thakre panbe ai mamang chahi English ngani ke supna tarataret ki methada takial da leiba blind school ki fibam yengsilubada thamoi pendingai oidaba fibam da leirambadagi minister Nemchakip gena school asigi infrastructure semjim sajina na ba yathang pi khibani yathang adu thabakta onthokpra haina ngasi yengsilubada school asigi hostel hall toilet room amadi classroom sing maong maril tana leiramba thengnabada minister na nungaiba phongdokhi loinana semjin sajinbagi khongthang lokhaliba school asigi boys hostel amadi superintendent building athubada maong maril tana thamnanaba mari leinaba singda phongdokhi school asigi ceiling ki fibam phasilaktabana maram oiraga classroom kharada nong yubagi fibam da leiramba thengnabaga loinana athuba matamda ceiling sing asisu ningthina sem sanana ba honaragani haina paumi singda thamki nakal amaromde school asigi awat pasingsu oja singna minister gi mafamda pukhatki oja singna pukhalakpa wafam sing matung ina school asida watliba maths tabla science english amadi crafts subject ki oja male attendant amasung grade 4 athuba matamda mensinana ba honagani haina mahakna thajaba pikhi yengsan khongchat asigi saruk ama oina social welfare directorate ki office building ki fibam su yengsin ki office building asida biometrics amadi cctv camera fauba sizinaramba building asigi room khuding makta staff singna ma ong maril tana thabak suramba thengnabada thagatpa phongdokhi athuba matamda building asigi loisindraba room sing semjinanaba amadi loising asigi canteen amasu hangdoklagani haina mahakna phongdokhi environment safe toningai aduga ekhoi environment asi ningthi chana protection toba darkar leire adu natragadi tungi mironda jamna sathina problem kaya ama soina lakani amaromda ngasi asida visit lakliba asi mamangi matam aduda laklamba matamda awat pamayam ama leiriba sing adu tabak oina onthoknaba hairiba sing adu jingsin balakpani awat pa kharadi tabak oina onthokle haina lowi lemhoriba awat pa mayam ase tanarega tabak oina pangthoknaba hotnage ngasigi yengsin khongchet adu da saruk yakhiba social welfare director Jacinta Lazarus IAS na athuba matamda department asida call center cell hangtoktuna department amadi miyamgi marakta achetpa mari saganana bohonagani minister Nemchakip gengi pauta ki matung ina office building semjin sajinba amadi department asibu kadaida so khigadage haina minister na lauriba thaudang sing asina ngasigi phibam asi yorokpani department asi mipum khuding makta accessible oihanduna miyamgi hak Chana fanganana ba awang bathak to honagani matamamada office building maong maril tadana lairam labasu ngasidi khwaidagi jackson ba office building oire haibada haiman bathokloi haina mahakna makhata ki come for inspection once and she had instructed that building has to be completely renovated and she had been personally monitoring also. Now we are able to make the building renovation complete. It has been fully renovated and we are also trying to make it very public friendly. We are also trying, she has instructed us to put kiosk and public friendly measures in the front so that
social welfare department is accessible to the public. So not only the directorate building, we are also concentrating on our blind school and the other buildings which are under social welfare department. High Court of Manipur gi Justice Anina Saba bench amana Manipur lenga ki Chief Secretary amadi Law Secretary anigi mathakta chayol ohum gi manungda paukhum pirakadaba so cause notice ama May 13 kumjali singaniga sutna tarani panda issue tho tawkhre haina Center for Foreign Studies na thokpa cherol amana khangalakli. Notice asi Manipur Human Rights Commission ki chairman member sing amadi atai mathok taba staff sing appoint taunanaba court asi ki directive ama ngak tabagini hairi. Ngarangdagi hauduna Manipur Pollution Control Board MPCB na Imphal gi akoibada laiba kaithel singdagi polythene carry bag sing fagat pagi chathariba drive ki manung channa ngasisu singjamai kaithel ki akoibada laiba dukan singdagi fagat kre drive adu Manipur Pollution Control Board ki staff sing amadi singjamai police station ki personal sing na chathaki bani drive adu da saruk yakiba MPCB ki scientist Khumanthem Tombana Fongdokibada 50 micron ki makha dalaiba plastic polythene sing asi amukhana recycle tawba yadabana aiko ki environment ta yamna sokhali masibu thingnana ba drive ki manung channa polythene bag sing asi pusilakpadasu athingba lai asigumba drive asi tungdasu chathaki kani hainasu mahakna makhatana fongdokhi मसी मरु इना अखोइना 50 माइक्रोन दा थिंगिबे मरमदि मसी हाइबा प्लास्टिक असे पाबनिना यूज एंड थ्रो ओइबा मदुना अखोगी एनवायरनमेंट दा अकाइबा ओहेनबा मफम खुदिमक्ता हाइदे प्लास्टिक जे हियरने दे अदम लोइ चखाइबा लेरकपसिदा थिंगनबा पांडमनि कोइ मखाताना चथगनि मसीगी अमांग मसे मिउबेदा हेना मखाताना सु यामना नैनरकाना यामना अमांग लei मसिना मिउबेगी लंग्स हार्ट respiratory disease da immature oina angang ji poklakpa angang woiba ngamdaba adumbaina hariba plastic sina volume je handana ba mai thara kan dai madugi inhalation da hariba posing ase ko de yam mangna maram bor kan da plastic je thingbagi khongjang ge koi raiba se satha jabani Matang swice the break amalosage break ki matungda education department gi staff singna voluntary oina khaigat nakhiba sen from dagi leiba lamdam masida saba khongop sing mairoi sing da yentokhiba ki pau amadi Manipur amasung malem gi tongan tongan be pau sing puduna lakjage impact news pumi engta duna leibiu mayamba mukhana taram nokchili bulletin asigi makhata ba pau miyam de pizari Education Department ki staff singna voluntary oina khaigat nakhiba senfam dagi leiba lamdam masida saba khongup sing mahiroi sing da yenthokre ngasi babu parada leiba SSS State Mission Authority ki State Project Office ta pangthokiba thauramamada Education Minister Thokcham Radesh Yamna mahiroi amadi concern Journal Education Officer singi khuthang da khongup sing adu piki State asigi mahi masing tambagi lamda anoba wakalon kaya ama puthoktuna anoba maikaida Education Department ki staff amadi oja sing na tangchiliba asida Education Minister Thokcham Radesh Yamna thagat pafongdokhi Minister Radesh Yamna haikibada school gi mahiroi singna uniform fanglaga khongo fangdabagi awaba kaya mayok nakhiba siga mari lenana Education Department ki staff singi Mifam amada paisa khaikat nabagi wafam amalaki ahanba oina Education Department ki staff singna khaikat nakhiba senfam asina ahanba phase ki oina lenga ki makhada leiriba mahiroi singda khongopi bangamba asimak thagat ningai ni ngasi dagi di oja singna amadi department ki staff singna kanna hotnabadagi Education Department asi thabak ningthina tawba department am oiba ngamle handak pangthokiba class 10 amadi class 12 examination da lenga ki makhada leiba school gi mahiroi singna singthaningai oiba achievement purakpa ngamkhiba Education Department amadi oja singi hona zamani makhata na hona duna lenga ki makhada leiriba school mahiroi singbu position fangba ngamna ba punna hona si haina minister na appeal tawki Angang singna satra singna in class 10 and 12 they have performed better than previous year. See, it is only because of all the people who are sitting here and also people who are working in the field. Education department is it's a happening department. Yam activity mayam tawari say I'm very proud of our department being a member of the department. Mathang nadi we have to set a target of angang sing class 10 and 12 ta position left nabagi we have to set a target and I feel and I think we can do it.
Pre primary school gi mahairoi singidamak syllabus sembidabana tongan tongan be school singda school sing aduna tamhaningba lyric sing tamhanduna leire haina desamna lenga ki pukning chingsilakli loinana primary school singda tambiriba maitai maye ki lyric ta asoiba banan kaya thengnabadagi prime publication gi prime mayek mapi hairiba lyric asi ngasidagi school singda takpi ba thingbata natana yon basu thingle haina desam gi maikai degi thamlakli ngasi sagolban moirang lairakta leba desam gi temporary office ta paumi singhu unabada lupasi gi secretary general sital oinam na hai pre primary school gi mahairoi singi damak syllabus sembi dabade ki school singna makoi na pamba western education da yumfam oiba lairik kaya ama tamhaliba asi laibak thibani maram aduna thuba matamda lamdam asiga chunaba syllabus sembi duna haurakliba angang singbu ningthina mahi masing tamhanana ba lengak na nafam thoi haiki chairak asida angang singda tambiriba syllabus asi desamna school singda chatuna yengsilobada prime publication gi prime mayek mapi hairiba maitai mayek ki lyric asida yauriba maitai mayek ki banan chumlam labasu english mayek ta iriba banan sing adu ayamba lana iramba thengnarki bani hairi SCRT na angang sing asi yengchan baraisu yengchanda so senwen phiana yengchan baraisu yengchanda adagi education S na masi konsan baraisu konsanda ngasi phawba angang sing asi yengchan binaba yaudana thadokduna leringai talak asida desamna manipur da chalairiba pre primary gi school sing asida ekoi pakang na survey chatlaga yengchaloba matamda angang singbu lana uraga salamba lerek thengnajare lerek sida iriba ekoi loan da lejadaba english ki wahida sijnaba loan sing asigi spelling iba matamda seran turan iramba lerek sida yam chawna thengnajare prime publication na puthokpa prime mayek mapi haribu lerek si asidagi horaga jonba amati mahilo sangsingda masi makhatana tamba khudaktagi desamna lamda masigi yelhomi mama oibisingi marakta angang masing khwaidigi yamna pokpi chayok nayok phabi mama taramari da iramdam kanba apunba lup ikal amadi social affluent organization SUO na ikai khumnaba utkre thorom aduda mongsangai makhalekai dagi sagrakpam ina khunbi mapuroiba S borun chahi nifu surabi asibu khwaidagi yamba angang punna taramathoi pokpagi damak ahanba mana pikhi mana adu ngasi press club ta pangthokiba khuna yokhatpi ima sing ikai khumna jaba haiba thoramda khusinaki nakalama romda thoromadu gi saruk ama oina lenga ki school oiba Johnstone Higher Secondary School dagi English ngani ga supna tarani pan gi council ki exam da manga suba position phanglakraba oinam Indra Kumar busu ikai khumna ba utkhi tungda lakadu mating leiba mapangan kanba khunai ama semgatpada thodang lauriba ima singdai khoi kudol pot pijabani ofan homgi naw yokpi ima ama khaktai khoi kudol pot ama pijagani adugai khoi oja sunita khoi gi lamdamsigi khunai sigi ILP gi hokdana tana khoi khunai sila yellow mi singna henjalakpada adugumba magi thaunaga loina tanthokhiba ngamba national award oiba oja smahiroi sing semgatpada thawai yawba adagi khoi gi oja sangita kanoda hojik tiji da principal oiriba hana jonoston gi ngasi mak 5 position phangiba Indra Kumar gi oja haitare mak monda ekhoi ngamjaba kudol kharaga pijaga doise Indian Navy ki nupi crew singna chatkhiba Navika Sagar Parikrama haina mingthonba global circumnavigation ki ahanba expedition da North East India ki nupi sailor singi marakta ahanba oina sarukya khibi Manipur ki ningol Lieutenant Sagrakpam Vijaya Devi ngasi taruk suba AR amasung manga suba JAK Rifles ki kangbu amana taramna oktona pukning thagwat khre Lieutenant Vijaya okpagi thoram adu Little Flower School na sinduna taruk suba AR gi Colonel Inderjit Singh amasung manga suba JAK Rifles ki Major Ankur Suhak na luchingba kangbu amaga loinana sangai purauda leiba school aski campus ta pangthoki bani hairiba global circumnavigation ki expedition asi haukiba chahi gi September 10 da Goa da ki hauki bani expedition adu Indian naval sailing vessel INSV Tarani Kauba boat amada Thanipan chupna Australia, New Zealand, Falklands, South Africa amasung Mauritius ki tongan ba port manga fauduna nautical miles lising kun mathoiga chatruk chatuna chahi asigi me kun mathoida Goa da amuk thunglakibani
Sagrakpam Vijaya Devi Bisnupur District ki manung channa leiba Santhong Sabal da pokpani mahak Manipur gi DM College of Arts da graduate loiraba matungda Delhi University da English da master loisinduna English singani ga supna tarani thoida Indian Navy da join tawkhibani. Awareness watpana akhoi youth me amma Manipur da leiri baze moina khangdadana join tawdabane potential ge haragadi yam phajana le nupana tawba yaba nupina tawba yadaba thabak mayam ama akhoi gi societies na hoje khaidok piri tawbada busi wakhalon da loin leire aina haizaning badi if akhoi khallagadi tawba ngamni khallagadi training right approach ama ju changi right approach ama right training ama changi adu do leiragadi nupi nupa khai de thaba ama tawba matamda mai pak na animak na the phajana pangthokpa ngamgani haibase ai thajai Chahi asigi oina bosem medico sem na loba 10 amasung 12 ki exam da first division da mai paklak laba Moirang kendra ki manung da leiba mahiroi singbu manapi duna pukni thogat pagi thoram Moirang INA hall da pangthokre Bukrem Angaubi Memorial Trust Moirang na sinduna pangthokhiba thoram adu da sarukya khiba Moirang Assembly Constitution ki MLA P Sarachandrana ngasi mahitam liba mahiroi singna aikhoigi Ima ipabu wahandaba lamdam asiki tungi yaifanana bakhallaga fattaba haiba asi tawdaba amadi kathokpagi wakhal asi matam chuppada leiduna hotnaba changi haina mahakna fongdokhi Thoramaduda Johnson Ningthauzam MCS na class 10 pass tawriba Mahiroi singna 12 ki damakta amuk hotnaba amadi 12 pass tawraba mahiroina mahaki career ki khallaga hanba laitana hotnaba changi haiki ngasi ki thawram aduda tongan ba school gi mahiroi chahum henbada manapi ki Imphal West ki ghari dalaiba Imphal Valley Academy ki gate ta letter bomb ama thamlamba adu Maoist Communist Party Manipur ki Red Guards ki team amanani haina lona thinkraba lalahulup asigi standing committee ki coordinator Khonghan Mangang na thokpa cherol amana khangalakli private school singna chayol amagi manungda amuk hanna makhoi gi mingjal sen amadi tuition fee adu miyam gi yengduna Hantharakta thoklagadi landa asi hena akanba fibamda changsilakani hainasu cherol asina makha tarakli All Manipur Muslims Maitai Pangal Welfare Association AMPWA na sinduna World Day Against Child Labor ki thoram Hafiz Hata dalaiba masjid ki compound da pangthokre thoram adu da chief guest ki warol piraduna Manipur State Minorities Commission ki chairperson Dr. Syed Burhan Uddin na child labor asi maru fangna muthanana bakidamak mipum khudimakna wakal tamina ba mathau tai amadi angang singbu thabak Subada sizinabagi mahutta mahi masing tamhanabagi damakta mateng pangba maru oi haina fongdoki thoram aduda lairabagi pankai makhada leiba nupi sing angang amadi differently able oiba mioi singda khudol pot pibana mapung oiba thoram oiki Masa fananaba afaba nutrition pidna honaba maduda ina khunba paisa khara hena paiba laibasingna humanity ground da angang singche mateng pangbiba nupi osunu nupa osunu child labor thingsi education lomda mai onsinsi changphana thamnanaba society ama semgatsi masida minority tagi natna majority da lairib khodimakse share tominaraga ngasi gi asuk senglaba Ramadan tha sida khoina ahan boina ampwana paikhatpa asida Manipur gi kachin koya thungna masigi paujin se Manipur se minorities commission gi chairperson amoina pijabase taramna okpi gani Moreda World Day Against Child Labor ki thoram galonena child labor ki matangda nongmagi oiba awareness program am pangthokre World Day Against Child Labor ki thoram amadi child labor ki awareness adu Manipur State Legal Services Authority gi miteng makhada District Legal Services Authority Chandel nasinduna More Ward number 9 da leiba Jatri Niwas ta pangthokibani thoram adu da resources person oikiba advocate C.I. Nanda Devi amasung advocate S Manoramana child labor amasung JJ Act ki matangda miyamda wakhalaw sing piki child labor ki matangda advocate C.I. Nanda Devina More asi border town oibana Myanmar lom dagi ain kaina pusilakpa drug sing asi chahi taranipan sudriba angang sing da puhali smuggling tawhanba amasung child trafficking tawba asi aikhoina isa isana gyan tana thingausi haina phongdokhi
Chahi asigi February gi tang taraga nipan dagi Kwakta Municipal Council da ruling oiriba Congress ki chairperson MD Mehrudin gi mathakta thangalakiba no confidence motion na maram oiraga charang naba leirakiba adu withdraw tawkre. Hanagi chairperson oiriba MD Mehrudin na luchingba Congress na amukhanna council asi paikre. Trial of strength tawdana mai paklaba matungda Kwakta Municipal Council gi conference hall da pangthokiba paugi mifam amada MPCC gi spokesperson su oiriba General Secretary Municipal Affairs ke Ais Debabarta Singh na paumi Singh da phongtorakpada Kwakta Municipal Council da ruling tauriba Congress ki chairperson MD Mehrudin na amukhanna mai pakpa haibasi leibak asida democracy amukhanna laktuna mai pakpani haiki. Lakliba June ki tang tarani panda pangthokadaba tara taret laksuba the Great June Uprising Unity Day da miyam na saruk yabina na ba All Manipur United Clubs Organization amuko gi cherol amana khangalakli nakal amarom da numit asiki mangoina na ngasi second semester students DM College of Arts ki mahiroi singh ga observation committee ga khusam na duna lam tu seng bagi thoram ama ke krupa ta pangthokre haina cherol asina makhatari 6 Potsangbam Zilla Parishad ki makhada laiba lairabagi pankai makhada laiba imung singda Pradhan Mantri Ujwala Yojana gi makhada ngasi lemna LPG gas connection yenthokre. Zilla Parishad Laishram Bobi Devi amadi Manipur Gas Agency na khusam naduna Khongampat Mantri Lekai Community Hall da pangthokiba thauram aduda punna LPG connection homfutaret lemna yenthoki. Thangta Loisang Sanakonungi Vice President ki Thopuramba Wangkai Khunau Soibam Lekai dagi Angom Ranveer Ngarang Masagi Anaba amana maram oiduna laikidre haina Loisang asigi cherol amada khangalakli amadi mahakna laikidabada Loisang asina awaba phongdorakpaga loinana imung manungi awaba dusu saruk yari haina cherol asina makhatarakli. Muslim lining chatpasingi Chakhentha Ramadan lakka mari lainana ngasi Moirang Assembly Constituency gi manung challiba Muslim singna khundaba Kwaktada social worker Thongam Santi Singna Masjid Khuding Changduna Yaifa Pauzil Kaya Galoinana Ahau Atum Achatha Kaya Khudol Tambagi Thoram Ama Pangthokre Thoram Aduda Mahakna Nungi Oiba Islam lining Chatpa Kanglupu Singtharaduna Khetnaba Leitaba lining Pumna Makpu Khetnaba Leitana Amana Amabu Ikai Khumnana Leiminana Bagi Pauzil Puba Thani Haiduna Singthaki Thoram Aduda Kwakta Bazarda Iftar Party Amasu Sinduna Kwakta gi miyam da athum ahau chaminaki thauram aduda Moirang Kendra Progressive Front ki thomi singna saruk yaki. Turel Wangma Young Leaner Association Kakching na Cherol Amada Tha Sikitang Amada Kakching Turel Wangma Ningtho Parengda Leiba Mayang Lambam Dravid Masagi Chahi Tarahomdoi Suraba Angang Amana Sengmai Turel da Mahaka Iru Luminaruba Naurem Lakisan Kauba Masagi Chahi Taramathoi Suraba Angang Ama Iraq Naduna Isingda Lukhibadagi Kanbangam Kre Hairi Amadi Angang Asigi Thauna Asibu Association Asigi Cherol Amana Thagat Pasu Phongdorakli Dravid Asi Mayang Lambam Jitengi Machanupani Hairi. Hauzik Sanabagi Pauda, Lamda Masida Football Masana Asibu Awanba Ama Puraknanaba, Numitara Mangani Oiba Football Coaching Amachathari, Malom de Leba Youth Welfare Club Ta Siki Mari de Ginetara Fauba de Chatakadeba Coaching Asida, Chahitara de Chahitara Humdoi Chahitara Mari de Gitara Nipangi Makada Leba, Manipur Gitongan Tongan Mafam Sing de Gilakba, Nupamacha Sanare Humbudrana Sarugari. India ki football masana da maming leraba lamda masigile haudagi haukiba international footballer ama oirambadagi AFCA license holder ama oiduna coach ki thodang lauriba P Renidi ki asan ba mityang ama galoinana lamda masigile haudagi mating leba football sanroi kaya puthokpa ngamnana ba Renidi football school haina mingthonba football gi school ama thamnana bagi wakhalonda haujik chathariba football coaching asisu saruk amani
पिकलिबा सानारोय कयाबु अफबा फुटबॉल सानारोय अममम ओइननबा सेमगत सागतपदा अचौबा थौदांग कया लौरिबा AFCC लाइसेंस एन उतमसु चथरिबा कोचिंग असिदा ताकपी तंबीबगी अचौबा थौदांग लौरी ngasi चथरिबा कोचिंग असिगा मरी लेनना पांगथोकिबा अचंबा थौरम अदुदा नेरोका FC गी मैनेजर TS अरुण कुमार अम्फागी एक्स प्रेसिडेंट P रघुमनी अमदी हेमंत पांडे IPS का लोनना लमदम असिगी मसक नायरबा मियोय कयाना थौरम अदुदा सरुक यादुना चथरिबा फुटबॉल कोचिंग असिगी थवाई हापकी अखोई मतमददी TFA लेरमी अदो TFA लेरकांदा मणिपुरददी करिमता लेरमदे अफबा प्लेयर कया TFA दा एकेडमी दा लेतबनिना मणिपुरदा दुम लेरगा मांगी अदुबो हजिक्ति मणिपुरदा डिफरेंट एरिया दा सेंटर यामना लाए डिफरेंट सेंटर्स में आमदा टाटा ट्रस्ट ना YOC अदुगा ईस्टर्न यूनियन क्लब दा मयाम सी डिफरेंट मणिपुर दा सेंटर्स में आम हांगबसी यामना फले है यामना फै है ना खले अदुगा द मोर द सेंटर्स द बेटर फॉर द फुटबॉल प्लेयर्स इन मणिपुर अदुगा डेवलप तब हेलकनी अदु अइना हजिक हाइनंगबदी स्वामना स्कूल ला आकांदा अंगांग जिंगी यूथ की लीग अमा ऑर्गेनाइज तब ट्रेनिंग खतंग द यादबनीना मोइगी एवरी सैटरडे संडे दा साननबा यूथ लीग अमा दरकार ना है खाली मणिपुर फुटबॉल से चौखट के हायरबदी इंडिया की सकनायरबा फुटबॉलर बैचिंग वुटियाना फीफा ना सकंगलबा फुटबॉल मकल वेक्टर X ngasi इम्फाल दा लॉन्च तौख्रे ngasi थंगाल बाजार दा लेबा RSRS स्पोर्ट्स शॉप दा पांगथोकिबा थौरम अमदा वेक्टर X फुटबॉल असी बैचिंग वुटियाना लॉन्च तौखी थौरम अदुदा सोकर इंटरनेशनल प्राइवेट लिमिटेड की मैनेजिंग डायरेक्टर विकास गुप्ता यास की डायरेक्टर आर्मस्ट्रॉन्ग पामे याउना मियोय कयाना सरुक याखी थर्मोफ्यूजन अमदी थर्मोबॉन्डिंग टेक्नोलॉजी सिजनदुना साबा हेना क्वालिटी लेबा अमदी कुइना चटपा वेक्टर X फुटबॉल असिना स्टेट असिदा लेरिबा फुटबॉलर सिंगदा अनौबा इनोट अमा पीदुना मसाना असिदा स्टेट असिगी प्लेयर सिंगना ग्लोबल स्टैंडर्ड अमा मेंटेन तौबा ngamlagani haina बैचुंग वुटियाना फोंदोखी नाकल अमरोमदा वेक्टर X थंडर हाइरिबा फुटबॉल मखलसी अम्फाना सिनबा टूर्नामेंट अमदी चैंपियनशिप दा सिजनबा हाइना RSRS स्पोर्ट्स शॉप कयानबा अमा पुरकनख्रे थांगतागी सकनायरबा ओजा अंगोम रणवीर सिंहना लेखिदबदा दिलांगोल लुखोई थांगता सिंगदमसंग मणिपुर अमसुंग लीडरशिप काउंसिल ऑफ थांगता मणिपुर ना अवाबा फोंदोरकली ऑर्गेनाइजेशन अनि असिना अंगोम रणवीरना लेखिदबा असि लमदम असिगी थांगतागी लमदा चाउना मांगजबा अमनि हाइना फोंदोरकली कुनिपान सुबा ऑल मणिपुर शूटिंग कॉम्पिटिशन की ngasi सानखिबा तोंगान तोंगान बि इवेंट सिंगदा यूनिट मंगा दगी लाकपा शूटर सिंगना अथोय एहन तानरी खुमल लंपाक शूटिंग रेंज दा चथरिबा कॉम्पिटिशन असिगी ngasi सानखिबा 10 मीटर जूनियर मेंस इंडिविजुअल एयर पिस्टल दा ब्लॉसम स्कूल इंडोर शूटिंग सेंटर की शूटर एंड्रयू तेलहैबना अहानबा पोजीशन ताकिबा लोइनना 10 मीटर वुमेन नोविस इंडिविजुअल पिप साइट .177 एयर राइफल्स दना जुपिटर शूटिंग रेंज इम्फाल पब्लिक स्कूल की शूटर राजकुमारी कल्पनाना अहानबा पोजीशन ताकी चैंपियनशिप असिगी 10 मीटर वुमेन अमसुंग मेंस नोविस इंडिविजुअल पिप साइट एयर पिस्टल दा इम्फाल वेस्ट राइफल एसोसिएशन की एल प्रेम कुमार अमदी ब्लॉसम स्कूल इंडोर शूटिंग सेंटर की एन जेलिना अनीना अहानबा पोजीशन ताकी चथरकलिबा शूटिंग कॉम्पिटिशन असिगी 10 मीटर पिप साइट सब जूनियर वुमेन इंडिविजुअल दा ब्लॉसम स्कूल इंडोर शूटिंग सेंटर की शूटर स्टेसी लैतानथेम अदुगा 10 मीटर जूनियर वुमेन्स इंडिविजुअल एयर पिस्टल दना ब्लॉसम स्कूल इंडोर शूटिंग सेंटर की शूटर ग्रीनलैंड वांगजम अमसुंग 10 मीटर जूनियर मेंस इंडिविजुअल एयर पिस्टल दा PH राहुल शर्मा अहानबा पोजीशन ताबंगमखी मणिपुर राइफल्स एसोसिएशन सिंधुना थासी की मापंदगी तरा तरेट फाउबदा चथगदबा कॉम्पिटिशन असिदा ब्लॉसम स्कूल इंडोर शूटिंग सेंटर इम्फाल ईस्ट इम्फाल वेस्ट अमदी मणिपुर राइफल्स एसोसिएशन अमसुंग जुपिटर शूटिंग रेंज इम्फाल पब्लिक स्कूल दगी लाकबा नुपा शूटर मरफुमंगा अमसुंग नुपी शूटर निफुमंगा ना पुन्ना शूटर सानरोई चामा कुंथ्रा ना तोंगान तोंगान ब शूटिंग मसानगी इवेंट सिंगदा सरुक यादुना अथोय हेन तानरगनी हयेंग कॉम्पिटिशन असिगी मखाताबा मैच सिंग सानगनी इंडोनेशिया दा अगस्त 19 दगिना सेप्टेम्बर 2 फाउबा पांगथोकदौरिबा कुमजा 2025 गी एशियन गेम्स दा इंडिया रिप्रेजेंट तौदुना सरुक यारुगदबा मणिपुर दगी जूडो प्लेयर मरी खनगतख्रे हरियाणा की रोहतक दा जून 10 दा पांगथोकिबा ट्रायल सिलेक्शन दा मकोइसिंग असी खलकपनी हाइना पाउगी सोर्स अमना मखातारी
अरोइबदा बुलेटिन असि हेडलाइंस अमुक हन्ना मियाम द थमजरी हौखिबा नुमिनिनी असिदा लेप्तना चुरखिबा नोंगना मरम ओइरगा तंपाकी अयाम्बा तुरेल सिंगी इमाई खंगवांग वांखलकपदगी तोरबान नमथबा यावना इसिंग थुमजिनबा हौरे इचावगी मिपाइनबा फाउनरी मणिपुर यूनिवर्सिटी दा थोकपा एडमिनिस्ट्रेशन गा मरी लेनबा इशू दी सेंट्रल गवर्नमेंट की रेस्पॉन्सिबिलिटी ओइबा मरम ना खुद थिंजिनबा पामदे हाइना गवर्नर नाजमा हेप्तुलाना फोंदोक्रे मणिपुर दा इहान हानबा ओइना स्टार्टअप कंपनी सिंगी म्यूट सिंगा चीफ मिनिस्टर गा उनख्रे लमदम असिगा चानागदबा स्टार्टअप कंपनी सिंग दा लेंगा की माइकैदगी तेंगबांग पीरगनी हाइना चीफ मिनिस्टर ना फोंदोक्रे इप्साना जिरीबाम हेडक्वार्टर दगी किलोमीटर कुनमाथोइरोम तमक लापा बाबूखल खुलदा यंगसिन खोंगचत अमा चलुरे खोंग लंबी अमदी इंसिंग लंबी नतना खुल असि यौननबा गाड़ी थौबा याबा लंबी अमता लैरमद्रे अमसुंग मिनिस्टर नेंचा किदगना गवर्नमेंट आइडल ब्लाइंड स्कूल अमदी सोशल वेलफेयर डायरेक्टरेट की फिबम यंगसिनख्रे कॉल सेंटर सेल हांगदोक्तुना सोशल वेलफेयर डिपार्टमेंट अमदी मियाम की मरकता मरी फगतनबा होनगदौरी मतंग स्वाइस द बुलेटिन सि लोइसिनजरे मणिपुर अमसुंग मालेम की तोंगान तोंगान बम मफमसिंग थोकलिबे इपाउ सिंगिदमक इंपैक्ट न्यूज बु मी एंगतादना लेबियो You might be the lucky winner to represent Northeast in the finale.